Coffee with Tombu Miang Tabiriba Mayambu Shanti Salamna Taramno Oxadi. Nasi Akogi studio the guest on a Lengsin Libiriba Asi Ataikana Sunate Miamna Pangal Pari Atauba Hanamington Pibi Kraba Manipugi Hanba Delhi Getegi Kangla Gate Kongna Walking Ladies at Kiba Pandam Humtam Laga Crime Against Women No to Drugs and Yes to Life Aduga National Integration Pasigi Ahum Pandam Ahumsida aim and objective oina Walking Ladies at Kiba Adugum Laba Saknairaba Nanao Yumkhaibam Nanao Hamba Maktada Taramno Oxadi. Thank you. Nanao Mayamna Kambi Kon Nanao say Hadi Walking Daily kilometer to 2,500 Zatkeba State Nipan Lanto Lakibadeba. Ado Nanao Hamba Maktada Nanaugi Hadi Horokpam Nanausi Kadaida Gino Ima Baba Musung siblings Ladna. Sigimatang de Hita Mayam that Satak Piboina. Eli long horibi only Kaidigine. Ibu Popa Babana MD Islamuddin, Ibu Popa Mamana Mistress Sila Begum, the Koichina Ohun Tarukni, and Aina Marisuba, Aimatakta, Nupa Aniama Lejari, and Nupiama, Aimakada, Nupiama, Nupamaga. No. I don't know, say Kulum do Dangari. Ado athlete Amani marathon, my annual international Amazon national level key awards Pang Albany. I don't know, Karamba, Sigumba Pandam, Humtam Laganda, really as a Saki, Ado Sije Kanana motivate Toraga, Kumana inspire Toraga, Nanabu, Sigi, says Conchas at Satkani Hana, Kumana Lepiki. Hey, I'm the pigling a degi Sanabasi and Pamjeraki. Sanabay and Pamjar given a Maramuraga in 2007 Degi Lilong Sport Association Elisi Lilong de Leba Hariba Ilia Club Sida joined Taroga Mingwina Panjarabadaigi Oza MD Ayubali Oza Sanatum Bana Mahaki Luching Makadai athletic practice Tauraki and the Taroki Matam Sida Ingonda Yam the Nuaitaba Togo and the Nisada Tamjian Chelaga Ikoigi Sanari Matam the Su ground Laitamina Maramuraga Adumba Awaba Mayong Naraki ground Laitamina College Lilong Horbi College ground the Sanaki Matamamada Matamdra ground Yadavna Maramuraga Ikoi wrote the chain practice of Jaki wrote the practice of Basida Ikoyam Soki Ni Adumba Nesnian Chaning of me Adumba International or Radaba Mido Asagi wrote the chain Bagi Kuluna Maramuraga Masi Dum Kaitobangam Yaubangam Kidana Laki Adu Ikuidana Nongma Ina Ekoi Mitaram Lamjan change of any change of Matanda Hirapani Hayang sit Karalaga Nisa Sinaraga Loy Hadabni Hive Masigi Wakandegi I Lamjan again power cable Sigi Adugi Wakandegi power cable near Amanata Roga Mayam change of a Sigi Wakandegi Sumba Yadi Hive Posi Miam the social awareness or in a Tozagi Haina. And I am picking a day at them Kanjaraki. The saying that Delhi, they get away Haina de Kanji day, Matamamada. I carry the Gino, Haina, Mafam Mamad any Mafam Mamad de Gitauraga, I social awareness, Miam the Pijagi Haina collective near the mine layer caving. Ado Delhi the Gi Lam Taki was a Kanagi, Matang the Gimatokram, the Kanana, Lam Taraki, Delhi India get the Gi, Sien Mahorop was a September, June Gi, Tang Kumangada, July, sorry. July 25, Mamang they say Delhi the Matam Karala Jeremy course to Zaraga, athletic Sanaraga, Leramba Matam Sida, Ina Ozada, Ozasida, Ozasnato, Masida, Fontaraga, Oza Isumba course, M. Tozagi, Hana Fontaraki Matamdra, and the Ozana Yam Pay and Haraga, and the Tolo process to and Haraga, to mine Tole, I say Tole, Tolaga, process to Winnie Halasio Club Key, letterhead Sida. I get DC the GM Hanbatai, Jesse Taraba Matam Sida. DC degi hanba atopa state lantoka da mina kamaina ayaba piga dorimo haibe wakanda DC degi ayaba pibangam ki de matamdura DC gi leiriba DC madam degi branch officer leiriba atopa mamsi aigi damakta yam wabi ki course tawhina gi damakta ado sigi processing ja mayam se tawbu matamda hadi matam kyam changi haibadi Manipur the process of Matam did them Changidana 2 months, 3 months at the mine Changi and Tobal Sida DC that Hari DC that Haramatam Sida
proof si tawba sungong ngamdaba atopa state land gada mina risk mayam leibanina adagi aingonda nongma kawre chalamdai 15-20 days mu walingaida kawraga nanaw nangi du sumain tawi process si ke dongam dre duna secretary ta thagi nai moina phare madam adu secretary ta thara matam sida secretary ta somaka piba ngamdre ba moi kamaina thadokhi doina si only moina kondori si ina samna DC amana kolisi ai district khaktani adu atopa district lan thoka damina moisu piba du ngamdamina adu district nate amaki state lan thora ka damina atopa state lan thora ka damina adu gi risk me amdu piba ngamdaba degi makoina secretary ta thari secretary ta su yam wabi leiriba sar me amdu nai gi damakte yam wabi ki nang bungam gadraina haiba ngasai gi ngamoi haiba nataba adu gi process tu tawnai hona bada yam wabi ki sar makhaisu process tawre thara matung sida sir chief secretary dagi under secretary dagi sumain thara matung sida mathang thara matung sida sir na thara kone sir chief secretary sina ingonda chief secretary sina approve tawre na to home me cancel certificate si piraga chalhan biro haina thare andagi to home me cancel si ming oina panjarabada deputy secretary hongi sir charanjit sina approve tawra adumaina sign tawra thabira khebni andu sign tawra matung sida ai che si pure document si pura matung da document makhoi da sodam khara le hawi ba pot sina makhoina atopa state ta atopa Delhi Haryana UP Bihar West Bengal Assam sigi loina DG khudingi thabi aba moina sumain tawra rally la state Nepal ne state Nepal si tas tawra sum lai bise state Nepal ne Nepal si loina moina flex ta tawra thabi aba DG khudingi thara matung sida sai gi thari sina aina kaigumba aina sidagi bazar yo matamda ai si kaida kinne taw hi kaida manghi habisi khangna gi damakta moina DG khudingi thabi aba moina adu thabi matam sida thabi re moina thabi moina kona thabani ko che de ngon hana pira kharabne moina thabi ra matung sida Delhi ai si July 23 da ai Delhi da challe matam sida ai gi brother mingoina Razaudin ai hek ai bu pokpa ai gi mathak han se sina Delhi da lei matam ra Delhi da mana taroga ai si dams sai ba Delhi gi student union se siga tawra moi wari sanara me sumen Delhi de sumena Delhi de gi infan phokong set ga dori ai gi naw se na taroga wari sanara matung sida ai si day 23 challe day 23 da chalaga ai pung at least tram thoi muktare Delhi Manipur baban se yosan bada numi se Manipur baban da leiraga numi se rest tawra moi me am lae dams ki association gi moi student union se me am la ga ai si unaraga wari utai sanaraga haktang le minaraga moi no chat khare nongalaga newala day 24 yosalle 24 yosalaga ai gi chatpada chatpada sizinagada pa pochai singi sil moi ke tawra laiminaraga adumain taroga da July gi 25 se July gi 25 pung trama thoi swaida mingoina panjarabada jiri gi MLA Asabudin je sina taroga degi aine cyclist film role se siga taroga degi dams ki khairu CS Khairudin president moi ke taroga dams ki mayam Delhi gi apunba Manipur gi apunba mayam siga taroga ai adumaina taroga lam thabi rakhe India ge ta gi lam thabi rakhe adumaina taroga Nanao hujik pan khibada hadi motivate tawgi base hadi lamjen cheling are noma leidna drugs araga dum loisan gadam ni haibagi no to drugs and yes to life haiba masu pandam amana crime against women si yamna prithvi gi yam chauba issue amani haiba not only in Manipur ko amana national integration sigi sina amuka karmana hadi Nanao da karamba wakhalon ithildo sigi su pandam se tawga ai chen gani aduga mayam da kitang di change amadi production haibase sigi matang sida somta haibiu crime against women si yamna pikli ba ngang ama rape tawroga masi izat manghan biga izat manghan la matung da izat manghan batana tan masi hatok phi hiba sigi ge wakhan da gi aina nongma Facebook pai ba thengna jabni si thengna matam sida aingonda yam tension leiba aingonda yam nungai ta ba yam emotional oi hi matam da aingonda phawhi amana tawroga pulap sen thabagi kese si tawdabida yadi haibasi nupa laktai su yadi haibasi khanghan ngangi damakta ai taseng na miyam gi damakta ai songthok jagani na aina matam sidagi ai gi imungi awaba anaba ai pulap thadoga ai masigi awareness se tawdaba yadi haina khangebni ando
tasengna in national integration hare amaga nusi chanana laiminadaba sigi maraksida khaibum tanaba sigi tanadnai damakta adugi issue yam leire ko khagi Manipur da su all over India hadi democracy haraga su secular adu da mayam leikre ko adugi religion da base tawraga su aduga ore aduga khongchat ase si chalaga ai change amadi porage hare adu huji phaudi huji phause khara di porak poi na khanbra natraga crime sa adum mak leiri hai na khanbra Manipur da aduga atopa mafam da su leiduna ko adu si se nanaugi kari mot lege aina thaba hora matung de se yosalam dai da tasengna yam thina nungai taba ai gi thamoi da yam kappe numit se Facebook da thengna bane muslim nupa mana maitai nupi ama rep tawrama matung da hatpi rame hai basi sigi matang si ai yam thina nungai te masigi matung da thoina di ta da bra na kal khongchat sina pharani ha bana taba sumaina tawriba sumaina aigi makha taba amana taw hoba aigi ithak thongba amana taw hoba khitang da osu hoi khitang da osu cs purak pangam ngamgadra haina khanba aduna aigi makha taba da phataba aina phataba tawba du thingba ngamna ngai gi damaktane masi aina tawriba sumaina atopa su ngasi kanagumba amana tawragadi adegi magi makha taba amma ka tawragadi asai amma degi ani degi ahum mathang yam khragadi phataba du masana dum automatic mangi gene adum tan mane khaleba adana naw ngasai nanaw na pan bikhiba da haidi potlam sing haidi pot se pura kanda Delhi dagi Manipur ta na la kadoine ba kari pot ti habadi backpack kumba amdi pairam gani dana adu kumaina karam pot kari sisna ki mobile na chingba haidi tracking ju tawdori bne natra aise pungtra ma thoida tharaga numisi at least 20 km mukang chatle numiside anduga Haryana gi hotel amada lay matam sida de khoi brother khoi de gi dams ki moi mi khara de dum yaure numiside moina dum bag si pai bi re numiside moina gari da inaraga ina khongna lakpa adu paira matung da numisi hotel de layraga moina ingonda ahing si layre numisi ahing layraga pung ai 5 da alarm thammi numisi han bu numisi ai wa basi phajana ware haidan kana di han bu numisi to thosira ka ni khala pa ya to thosira ka ina khalle bu numisi di neta sengna adu khanba matam raina maka khalle aina tawrisi Manipur gi damaktani Manipur ima gi damaktani Manipur kandabya di haibagi adugi wakhanda ise maka toke haiba wakhando thado thongna leina dum chathagri ngasai gi thongna du hanbadi yadre ba tawro mina hanbadu yadre mina challaga numisi nongalaga moi pung mari moi si ahing degi adum leirame 24/7 degi pot lawraga ahing tum dabida ahingi kang marak da moi si gari da tummaga leirame moi ahum mari manga se moi manga ikoi yamba khoi degi moi mamana ba dams ki kangu se moi manga si gari da leiramaga ingonda nongala phone tawsalle thong hango ikoi maga da leyena matam sida aigi nongalaga di kaina khragani khallaga makhoina aigi sana thakna ngai kitang yawramme adagi numit sidagi ai posai lawre ai extra khungup ama puje aduga dumain taroga extra fee ayamba fee di puje 5 kilo mo gadum tai bag se okay extra khungup harga khungup kaya muk sijna gi gi khongcha sida khung khra di dum sijna ngani ne khalle ti tara mo gadum sine okay ado wari di am nungari ado matang sida break am patang lomina si mayam puna please stay tuned for more ya pote lobu chakhraba natro chakhrei ma aduidi cha injang du loisanaba tawro dana bishondu bu tot lorabadi injangi di thawraga lorabane adui ma dukan dagi bishondu go machanduga leibirogera hoi ima lobiru rake bungo besolamaga masalamaga da pi ne Kangla spices industry gi production lobiro iram dong gi posu ere pojan ju yaudre chang sokre aduine KSI na hogi ba sei try panji da pusoi ba production yang razan ginger powder chili powder turmeric powder cinnamon powder mithi jira powder amadi hairi bo loinana sa masal amadi machalla powwa mayang manada ba packaging system so oraba Manipur da yanan boina spices industry da ISO 9001 2000 amadi ISO 9001 2015 phangbada natana trademark su registration tawraba KSI gi product mak sizinabiu sina khwai de gi hena pharena boni na pire imni ima KSI gi product sidi yam phabane abema nangna tamibe school IPS haibdu yam chikli phai haine kam dogine
My school is a quality-based English school. It has very competent teachers. They are highly qualified. The principal of my school is a strict disciplinarian. He teaches the student in higher classes. Hey ma, isa di IPS ki boarding the later the English ki command so phajana le rahe, lyrics you am here, personality, talent so phajana le rahe na. To speak English is compulsory at our school and boarding. I have the habit of speaking English all the time. Adom gi angang singbo Kanchipur da leba IPS hybrid Impal Public Higher Secondary School da ming chanbiu loinan afaba bahiroi payanbiu. IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. IPS, top choice for your child's career. Machalgi sasenaba products singdagi cheksinbiu. Kangla Spices Industry na puthokpa Machalgi atopa manaba manufacturing unit amata laizade. KSI na puthokpa Machalgi asengba products sing asibu khangnabagidama packaging da KSI logo Kangla Spices Industry yaubara haina check tobiu. Amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiu. Lalamung Makong Takhela Mamlekai Rims Road Factory Thangwaiban Sinam Lekai haina thari basin nataba atopa amata Machalgi asengba product natte sasinaba amasung malhanba singdagi cheksinbiu. Hena kupamarol khangnaba lengsinbirau Machal Kangla Spices Industry Lalamung Makong Takhela Mamlekai Rims Road Factory Thangwaiban Sinam Lekai near Lamphel Lampak natraga logon tobiu www.machalspices.com or Facebook/machalspices natraga email tobirau info@machalspices.com. Welcome back. Nanao state nipan lala kanda hadi state nipan se tas tawraga la ineba working rally se ko ado sida awa nungai ba ki experience mayam ma thengnamgi aduga puning nungchiba na chingba sigi matangda mayam da share tobiu. Se Haryana so dum lakse Haryana la matung de UPC at least 13 days muk sangni UPC lak ngai cross be mathing Bihar cross tawrang nai honab de si am wa ki matam dre na ka to sira course to sira na ka khalaki matam dre asai gi 13 days salamina wa bani halamina to sira na ka khalaki adubu ingonda mayamna lambi da nusi bi dana leiramba Manipur gi mayamna support to biramba aduna isi thauna do amaksu isi tokning be gi wakhan do amaka kauthoga chaning be amaksu wakhan baure mathang se lakhi matam da Lucknow da su masagi duty thadu amaga masagi duty thadu amaga isi reception da ngai damak ta ngai jarameba Lucknow da mathang laaga UPC at least 13 days sange masi sang na aduga Bihar phawjil le Bihar si phawjin matam da ingonda phone tar ki mayam Bihar di nang phadana section na chalona do Bihar si adum nungsu nungai te yamna nungai ba mafam si Bihar ne ba moina ingonda nungai moina di section lo di harakhiba ingonda moina yam toina hangba question nama lambi chalingai da phone gumba wallet gumba yawrasi yam toina hang ai yawi hairaga ai sumaina lakpani ai si crime against women drug abuse national integration haribasida social awareness oina lakpani hena ado moi phone lau nangai to matam da ino phone si sumaina daroga police ne tracking tawi sumaina DG khudingi thari ni che si satokpa matam da moina de kitang antai de kitang normal time so dei moina dum hena support tawsalleba sai gi moina lauge na khalama potus lau ngamdreba sai location tracking tawi police na khangi habanina adum mathang state si district khudingi ai report adum tawjarame lakpa matam da de ado aina yam chalingai matam da ai gi oza sina aingonda yam toina phone tawbirakhi adegi amukasu yam toina phone tawbirakhi bi ai gi oza lehazdin si masamak se aingonda nukti gi phone tawrki oza lehazdin sina ai gi Facebook ki ai gi yaukiba journey se ai ngasi side mafam sidaina mafam si yauki mana dum update tawbi khiba but ai di waramina sai Facebook pai bi timing leite ai react taw ngai timing tawringai da adum aina mana dum matam si kedor ahing pung 8 tarasu 9 tarasu mana ingon toina phone call tawraga kai yauraba potharaba na hangaga social network ki khudang da mana adum aina ingon da mana yam toina phone tawbiraki nongmade yam wajaki ke UPC loiram daida matam hotel phangda na pung elistra mathoi muktari hotel phangbada ai si laaga city mafamda ne city orga su ngasai gaw gumba hotel di laitaba manung hanjilaga su hotel laite mobile da yem su hotel phangdaba phangda si kamai laigane na khalingai da train station da nong ahing am lekse
Bihar tasil Bihar tasilam dai da sunong mai si oil pump da lekhiba ahing ama hotel fangdana hotel di lei horaba station su lei horaba moina station da lei horaba station su lei hore hotel su lei hore adagi 10 km muk sila khre besin adagi at least 10 km muk sala ga ko hotel lei ga station lei ga police ke andu ga 10 km do handa bila moidi 24 hours kai do banina pam hang banina ai numit si oil pump si da lek sara ga nakan da hotel chak safam khali chak safam se sikhak chak sara ga numit sai hotel da le adu main ta roga oil pump si da lek se numit si na yam wa ki ba journey du Bihar da ra Bihar si da Bihar si mafam si da na yi kwai da gi wa ki ba journey do oi ki adum da roga numit sai challe numit si ahing si lai jare ahing le raga nongale ga yam ka makhata na dum continue chat chaki adana na na chaba thakpa hotel phangtaba matam lamagadi haidi nanawi schedule ama di lerangani na haidi si pung ayuki pung sida sida hogalaga sidagi chatpa khongcha chatpa hoba aduga sugumba matam de pothaba haiba break loba khopa sigi matang na kitang detail da haibiu ai 5 dena 5:30 bawdi sigi manung da chan ngai tawe ai phone da su alarm thammi andoge su phone de alarm thamma su phone ge alarm di challi ngai da khongi ba sai 5 ta thamba po to 5:30 da 5:30 da thamba do 5 ta khong 5:30 da 5 ta char hamina 5:30 da kona khongi challi ngai kona khong aba ando challi 5:30 da alarm thama ga su kana de hana hogalaga sam haure ba jani da chatpa hana channa ba hai na khrabini na adui makhata ba ai nungdin de ayam ba sak andegi ai sak ti sa dre nungdin de ayam ba challi ngai matam da ai energy drink gumba ayam ba sinaraga ORS gumba ORS adadi phangde amul gul gumba sumba sinaraga ayam ba nungdin da lai duga pung taret nipan makhai dei na mapan phogde adum challe nungdang gi oina de si phoki manung da hotel ngasagi ayuk tagi horaga ayuk tagi horaga pung nipan makhai dei na mapan phog si manung da hotel da lei adu hendo khilsu kai gan de hendo khilsu yawe sai situation du gi matungina mafam dui matungina adu main da roga challaga makhata na adum charhaga ngasai gi 5:30 dagi challe 5 dagi challe dum makhata an challe pung nipan mapan phusi challa matung dadi hotel leiraga nungdang sidi restaurant nungdang doina sakti chai du nungdin dadi marak dadi energy drinks kumba thayaba marak dadi achapo na sinare duga hidak kumba kai gumba saga da nungdang dana dum sakjare nana makhata na hangjaning bada khoi wari su yam nuari ko haibadi financial support se imung na tawbibra kanagi through the tawbono aduga matau karamna haidi delhi dagi Manipur box se India Gate taina Kangla Gate box se lakhi ba se paisa khadi dum changani haiba natra adu sigi matang da su kita haibi ba financial support se miyam de su phangdam na te miyam de su phangi miyam de phangbodo na cover do ngamde ando aigi yamba se aigi yamba na aibo aigi yamba amadi ai mung family na yamba keda support tawbi पैसा की मतंग दे ayamba miyam de so dum phangdam na te phangeba phangbadu na ingon complete oi ngam damina ai mung manung na ayamba maintenance to wedi adu paisa na cash na pu de like cash oi na pu de paisa gi de ai ATM do ina puraga mafam du gi yam na su lok thok ta 2000 3000 sum ba lok thoga cash oi na so ai ngon da paisa yam na hap ta ba maram di lambi de chat ke damina ai ngon 2000 pi thom de gi su na te ba मर के सुनते हैं मरम दी 2000 लहोबगा 5000 लहोबगा दी खेने 2000 लहोना पाएबा 2000 लहोना पाएबा होय अद ngasai khumup tara muk sisna gi haida ado khumup sigi matang sida si journey sigi awa nungai ba su khar share tawgre haidi tujung ba haid leina yam emotional oi ba incidents kumba su leirangani na thajai haibadi haidi journey se almost 40 days haidi 38 days ko changna yaurakhiba ne ba si adu maina tawgiba incident ama su thongani adu amuta haibi sigi matang da su कानपुर दा आई मानवा मना इंगोन दा रेनकोट पिरे आई रेनकोट कौरमदना होटेल दा कौरमदना लौरागा रेनकोट पिरकपसि मतंदर नोंग कन्न चुबा वेदर सि नुंगाई खेबा मतंदर चलिङै मतंददि नोंग चुबना रेनकोट पिरकपसि इंगोन दा रेनकोट सि उपनिंगद्रे ngasai रेनकोट सि उपगा इंगोन दा वाबना रेनकोट सि हुंदोमे अदुम तर खुंगुप तो सो इंगोन दा सिनरिबो खुंगुप तो अमा खक्तंग पुरगा तैदुना यारक्तबुना अदुम हुंदोमे हाइतारे ngasai gi ama khatang loin yaktare ko mafam yorpasida ama khatang dingai re ba ngai bise haidi adu Manipur yorkhira natraga marata mu leina khibra hauji ki ama khakta ngai duna aduna Manipur dum yosalakre
Okay, adudi khumup se yamna important oi kare ko kano ge nanao hi life sida journey du da ado nanao makha tarak pada akhoi gi haidi Manipur su yauksilak kadoni ko sum journey je lak pasida haidi adu maina yauksilak pa matang sida Nagaland Assam sumai yauksilak pasa kari phaubi gi ke ha nanao da Bihar da ngasai gi mayam na ingon da phone tawbiram ba do isor gi thojan de gi Bihar lan thokre West Bengal lan sile West Bengal lan silak bu da so ingon da phone da dum mayam na tawbire mayam na nusi biden phone tawrak ba matam da moina phajana dum lawo ani ID normal da dum lawo na aina moina pa ba si 60 sumaina pa ai 60 days not de 60 km per day na pa ba hoi andagi aina 80 plus da dum aina lak ba de gi ngasai gi aina moina expect tor bu gi tujil la eba hena ha bidi ngasai gi samna gari ama law ga di permit ama law ga ni adum tawdana isu limit tane ba ngasai gi DC da thari ba secretariat home da ngasai gi limit tane ba isu law si 45 days ne ba in law jari si 45 days law jam matam da 60 km per day da ngasai 80 plus da chala mina ngasai gi 38 to changhib ne ba adum taro ngasai gi Bengal da su West Bengal si yodringai da di ai si yam wa ga don khalle do Bengal yodringai da di sir charanjit sida di ngasai gi DG na phone taraga sumaina rally la ke du yorok triba na Bengal yorok triba na hai adum yorok tri sar yorok kadore na sar sin ngai da phone tare yorok tri sar yorok kadore adu ai si 15 August numit ai Bengal yo 15 August numit sida Bengal yo badai Bengal da yosan badai di adum security ki so hen na ingon da support phangi hai tare Bengal da adum mai daroga no Islampur da lai thoe ahing si police ki da guest house da lai ra matung da nongalaga nongalaga na moi gi air force ai gi laikai de gi ai gi yam bai tare ai laikai de gi yam basina phone to biraga ai si da lai an air force station si da lai ra sina ai mai da nong ma rest tau jaramaga da mai ahing taruk am de rest tau jaram Kanpur da ahing ani ahing ama de gi Guwahati da ahing ani ama tau jarame marak sida sai gi Bengal da ahing ama ga tau jarame ado nanao hadi nanao na ngasai journey lak pasida state singje mathang la le aduga haibidi sigi lambi se GPS ki through the track tor kana nanao na mingon da su hangba yaubra hangju hangam gani na thajai ko haidi lambi se map kumba paibra kamaina chathaki ge adusu journey lambi se hojikti chawkhal matam phone da dun GPS sinaraga adegi yamna nungai ba makoi som outside ki yamna nungai ba lambi si chatkhiba lambi si way adum takpa ayet chatka da bor yet takpi ba sumain dawni na yamba GPS da yamba sinaraga su GPS ngawe ba aina nongma UP sida ai GPS thara chatpa matam da lambi si fai na puraga labuk lauri da taram ba lauri taram ba sida matam ma ga to matam mange ba numisi lambi labuk taram ba sida aina hange lekai khun khara di tai ba lam main road ta ga da wali ba at least 5 km di lakre ba 5 km di lakre ba si lakhip sida lambi si sum phagadran chat pa 5 km hen khip sida 5 km do am ka halaga dum timing si ma aduna moi lambi gi dikitang GPS da so GPS na yam boy hai tare ngasai gi moi na so dum we ta ko ni na moi gi sun local dai so dum hanga GPS ki through da ado GPS ha ga di mobile gi charge to gi mobile su battery di siri ni na tha adu di kamaina manage to gi si jo habiu power bank sin ne power bank so mu charge to doi ni power bank si charge to sin nan aina nung dang da rest to ngi matam da power bank phone charge to san ba ngasai phone mai yaw ring ai timing si da power bank sin na da ba mai yaw dra matang da power bank sin na ga charge to lak pa aina lak pa da ai yamna nungai ta ba mi amana so aina hek hangub da yamna nungai ta ba han am mai ngon aina han am da lambi hangjam ni numit si power bank su mai yaw de phone su mai yaw de matam si da han si da lambi si hangbani uncle Bihar ta ga da lambi si kiam wal ige na Bihar cross ta go da lambi si kiam wal ige na hangba si da aina ai sumaina Manipur dai lak ni khong ga lak ni fi ma ai gi paukhum answer am fu pidring da ma mit gi pi hana tari maram ding sai gi Bihar hari mafam si phatta ba mafam oi bani na ha impression ama di lai garaba do mangon da sai gi mina phatta ba mina ai gi paisa mul hobra ai gi damka ta roga mul hobra aduna paisa yaw dan lai bra haidana ma si sai gi adugi nungai ta bra ma si kappe ba uncle kai dawre na ina hange ada kesum daw de beta
ina hairab matung se man ai sumai lakpani sigi sida khongna lakpani Delhi dagi sumai na Manipur phau chat gadami sigi social awareness ki damak da na numisi ai su nungai treba ansi matauda anda hansina andoi di lambi se takpiraga mana mana dum hen harau man gidin lupa chama piraga ingonda mana dum hen lambi se takpire adum tawraga makata na dum lakhe aita yamna nungsiba moment ama oikreba aduduna nanaugi journey duda natra wari sisu yam nungari makata na break am tang lominasi. Hello Kids Clubhouse Play School. Play smart, grow smart. Admissions open for 2019 sessions for playgroup, nursery, LKG, UKG at affordable fee structure. It follows playway and Montessori teaching by well-trained teachers with the help of audio-visual medium and regular activities to enhance creativity. It provides midday meal and transportation facilities. For more detail, please contact Hello Kids Clubhouse 700-5172-365 or 9612-719050. Mahindra Tractor Showroom. Mahindra Tractor Showroom now monsoon season lakpada monsoon offer pijiri. India da Saba Annapurna domestic mini rice mill amadi grinder. Akaknaba matam kharagi oina company na offer price ta miyamda phanganjari. Ho sangbay matakpada electric prepaid ta supnataki lupa ni makai mai jai besan morok yangang marumarang hawai makhal sul takpa yaraba grinder su phangbiragani. Rice mill da phau pudra seng takpagi awab leitraba yumgi sangoi kachin amada hillaga isana adum phau takchaba yaraba cheng wai manghandraba cheng khainadraba Annapurna domestic rice mill ni akupa marol gidamak lingsin birau Mahindra Tractor Showroom Malom Bazaar pijariba offer price ki khudong saba simyamna lawi ho akaknaba matam khara khaktan Abema nang na tamibi school IPS hai du yam chikli phai hai nei kam do gine. My school is a quality-based English school. It has very competent teachers. They are highly qualified. The principal of my school is a strict disciplinarian. He teaches the student in higher classes. Hey ma, isa di IPS ki boarding ka lerup dagi English ki command so phajna le re. Lyrics you am hai re, personality talent so phajna le re na. To speak English is compulsory at our school and boarding. I have the habit of speaking English all the time. Adom gi angang singbo Kanchipur da leba IPS haibad Imphal Public Higher Secondary School da ming chanbiyo loinan afaba bahiroi bayanbiyo. IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. IPS, top choice for your child's career. Miyeng tabiriba mayambu amuka hanna taramna oksari nanao makha tarakpada khongchat ase haibadi awareness ama puraga chatlibane ba adu sigi se success oyena khanbra oigani aduga makha tana chatkani haina khanbibra sigi matang da song nang haibiyo ai mayamna de si success oire waina naw miyamna nungsibidana ingonda mingthon am pibire mingthon sina teta seina ina tanbade aina crime against women, drug abuse, national integration, masingak na chatpadune ba ina pamili. Nasagi ay yauraga yaurakpa matamda sanglen da mayam na nungsibidana mayam opibado. Yes, adu ay mayam butagachari madugi laman ay tonsanjare. Adu nungsiriba adu maina sum Manipur sugumba yade haibasi adugi paujel do amatangdi aduna ay journey sidi success oiren laujadri. Yaurakpa da khuba khuriba adu maina hayeng tungkoina horak liba mirol gi yeng laga hayeng phoba khoba khubadu pame karam khoba afabagi maikai da khoba khubadu pame adu hojiki oina di journey si success oiri ne laujadri ai okay adu di narau adu makhata na su chen gine na khanbibra chen dram ai lamjen mak chen raga su makhata na so miyam gi damakta social awareness ki pandama ma da di adum makhata na sumaina rally gumba sidi sakine ba ado nanau Manipur or across India trying to chat ko state nipan touch toraga haidi abroad ta foreign countries ta haidi cycle rally gumba su tawi ko mayamna haidi sexual awareness oina ado karamba countries ta haidi chatlu haga di chance piraga di chat ka dage adu su madugi process ma plan makti lei di lei tribani ado kai gumba ina chatlaga di Bangladesh gumba kai Bhutan gumba dai chat kani maram di to pa dai lap thoroga dai gonda yosalak pa dai hamwa ga damina dune India foreign countries su singba du maina ngamdraga su Bangladesh dai di chat kani dikal chaken dikal aduna na na ngasi boki habidi sigi khongchat sida chatliba adigi tawriba mayam se kitang do asu leina yamna thongna phana tawriba se si kanada
karamba miyoida karamba misakta credit pininge nana credit ki matang se mayam yam khragani mayam na loina support to birak mayam na nusidragadi ai ngasi gi sugumba discussion sugumba su ya fangamdabra fangamoidabra na khalle maramdi mayam na nusibi begini ai ngonda yam ai bu yam na pikling ai bi tambirakhe ba ai oza se ai oza sanatom basi ai bu ai yam na nusiba oza na so ai bu yam na nusiba adumba ozani aduga ai bu yam pikling ai dagi 2007 dagi ai se adum oza gi makhada oza sanatom bagi makhada lamjeloi amoina athletic amoina marathon practice taroga adumena oza gi oza na khut paira tambirakpani adu oza su leire adagi ai bu journey sida hena support to bibadi ai gi oza lehazuddin si makoi adagi ai gi yamba Razaudin ai gi father mother ai si makoi sing de pining moi mayamna support se tawbi ba ai gi ima na pokpiram bagi ai gi ima ga baba ga nai pokpiram bagi ngasi mayam nai khangbirini ima ga baba ga na pokpiram daga de ngasi mayam na khangi si khangoi aduna ahan badai ima ga baba ga de pining aduga ai gi makha tarak badi pokpiram matung da mama oibi mama oiba mapa oiba na sinabasi oza da sinayena dum takpi adumaina oza da leire aduga ai journey si yona di ai oza le hasdin da adum oza le hasdin amadi mayam da adum ne credit se bini adu ai bu yamna ai gi damakta wabi ba ai gi jiri gi MLA Sabudin se ai magi da mangon da su adum credit si ke dawe maramdi ai gi lamthan ai gi damakta mana Delhi da la ko ne ba sai gi dam samadi maga taroga MLA Sabudin se taroga lamtha bi rakhimi aduna mayam punno makta credit se piningi aduna na loisalakpada akhoi gi ngasai ki nanaw na chen ba hautge gi mamang sida ko aina hangjaning ba ma hanghodre ba haibadi mina discourage tauba maksu haining dre haidi ngamoine nangbo nangna tawgdoi se danger haidi concern oi bagi laidna ko danger mayam thengna di haibana chingbasu haibasu yarongani dra haidi chelu dang haibana taba hoi nang toise phaidang haibasu na taba concern oi bagi laidna adugumbasu haibi yarongani sigi matang da su kita haibi yuba ai Delhi da yi oza da phone darong matam sida oza isu main ta wen hai tholo aduga khanera se nai oza sina thola ga ise oza sida changa ga wari sana basida ngammoi hai na ta bachat padi oza sina ai bu chena thajai maramdi aina sana chatpa matam da imung dagi ai yum dagi ai father mother na ingon da lupatara kun birak basi ai khong ga chatleba at least 3-4 kilometer ne ba ai gi yum dagi na ai ground phokse adu 3-4 kilometer se ai sida ai chatkani adu oza gi gari se ai halakpa matam da so ai ozai gari se tongo hai ozai khong ga lage da har ga adum ayam ba khong na dum chatki khong chapki habit chadum lai kheba pingai dagi adun ngasai gi aduma no so dum ngam green ne ba state ni pan power ga tas tawra ga lai se atra hadi yam khaba kilometer se like 2500 ko kilometer se khong na chen boy lak poi tawra ga dum lakine aduga yor khrin ne ba adun ngasai ngam moi hai ba na ta ba moina financial ai imungi di kitang leibana maram oiraga adum mayam urakpa degi atopa state fauraga lakadori mina na khragana kana chatkani adegi mayam inna bir 38 days above 40 days lobani na 40 days adum pare oja koina 40 days si rest to do khaidok khaga hoi khaidok ta bida ngasai gi aina permit lobasi sai gi moi degi ayaba lobasi 40 days lobani na 40 days gi ingonda kana na inna birakani adu ina ngai mi du leita hoi adum ba mayam du thengna uba sida ingonda hoi tause haraga adum leiba matam sida aina ai khoi baba sida aina ai gi okil lilong bazar degi okil mangon da taroga uncle amaga taroga okil sida draft to honbane draft sita hollaga ngammoi haibadi nate ba moina hairisi paisa gi problem nei banina imung manung gi lei banina ngai kho tause na haraga adegi mai aina sum ujabada oza khoi se sumba ma ure na khan badagi process aina dum tawone hadi yam lingjen di khara khare ko na nause hadi adum process na sa na hadi taw to ya di hadi pandama ma da di adum taw kare ba ai tawrani na lepa mina ai tawrani na di ta sengna khallabni na ai tawrani na ina sai gi ihalle drop si ihallaga di si da ina thabane ada thab si moi da sung hai de ada ai gi oza le hazin si sida so hai matam sida hoi hairakba matam sida di hoi na hai mioi khuding ma hoi na hairakba matam sida aina
ꯑꯩꯉꯣꯟꯗ ꯐꯠꯇꯅꯉꯥꯏ ꯅꯠꯇꯦ ꯃꯣꯏꯅ ꯍꯣꯏ ꯍꯥꯏꯔꯤꯗꯣ ꯑꯩꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯈꯜꯂꯒ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯐꯠꯇꯅ ꯂꯧꯕ ꯅꯠꯇꯕ ꯃꯣꯏꯅ ꯍꯥꯏꯔꯤꯗꯣ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯈꯜꯂꯒ ꯍꯥꯏꯕꯅꯤ나 ꯑꯩꯅ ꯍꯣꯏꯅ ꯍꯥꯏꯔꯤꯗꯣ ꯍꯣꯏ ꯑꯣꯖꯥꯅ ꯑꯩꯁꯨ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯕ ꯁꯥꯔꯒ ꯑꯩ ꯃꯅꯨꯡꯗ ꯑꯗꯨꯝ ꯄ꯭ꯔꯣꯁꯦꯁꯁꯤ ꯇꯧꯕꯅꯦꯕ ꯑꯗꯨ ꯄ꯭ꯔꯣꯁꯦꯁꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯣꯖꯥ ꯈꯣꯏꯗ ꯍꯥꯏꯕꯅꯦꯕ ꯑꯗꯒꯤ ꯑꯣꯖꯥ ꯈꯣꯏꯁꯤ ꯃꯣꯏ ꯃꯊꯥ ꯈꯤꯇꯪ ꯁꯥꯔꯦ ꯍꯥꯏꯗꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯕꯅꯤꯅ ꯆꯠꯂꯅꯤꯅ ꯃꯣꯏꯅ DC ꯑꯃꯅ ꯑꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟ ꯑꯌꯥꯕ ꯄꯤꯔꯛꯈ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯆꯠꯇ꯭ꯔꯒꯗꯤ ꯑꯃꯨꯛꯀ ꯐꯥꯒꯤ ꯇꯥꯊꯣꯛꯀꯗꯕ ꯄꯣꯠꯅꯤꯅ ꯑꯗ ꯃꯣꯏꯅ ꯑꯌꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯈꯤꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯅꯥꯎ ꯃꯇꯝꯁꯤꯁꯨ ꯌꯥꯝꯅ ꯇꯦꯜꯂꯦꯀꯣ ꯑꯗꯨꯒꯤ ꯌꯥꯝꯅ ꯑꯩꯅ ꯈꯪꯅꯤꯡꯕ ꯑꯃ ꯃꯅꯤꯄꯨꯔ ꯌꯧꯁꯤꯜꯂꯛꯄꯗ ꯅꯅꯥꯎꯗ ꯐꯥꯎꯈꯤꯕ ꯐꯤꯂꯤꯡꯁꯇꯣ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯗ ngасai Delhi phokti aingonda kanamtana phone tawbirakte yumdagi leiriba imung manungi natana family natana topa leiriba leikai gi amadi mayam bu nusibiriba aibu mayam no nusibirido adum mayam do thari ngai matam dadi phone tawrakte Delhi dagi Haryana dagi UP dagi Bihar dagi phone si kitang to salle Bihar yo salakpadai di sagi yam salakramina ko kitang to salakpadai ga isi wakan si kitang nungai bamdi faure andagi Bengal dagi amaka to salle mathang si to sala matungda Assam da so amaka to salle Assam si da ingonda yamna nungai ba thodok ama thoki Assam gi Brahmaputra thong silan basi 30 minute muk changi chien bada natraga chatpada chien baga chatpaga da ni si pun bada and security amna ai si phai thong si moi de so yelom oirom da chatpane baina oirom chatpasida moina phare security sina pharaga kaigino nang khong chalido khong chatpa yada bian kaigino nang khong chalido na ai sumai lakpani yaroi na ai DCM secretary na pirai ba CSI puthoga pibadai de som chalona moina degi yelom da chalhalaga ada lakpasida 30 minute muk changi changaga khudakta hojiki uncle ozal hazin se sina pau faunaraga uncle Ataur Rahman na inspector oiba railway da leibani masi inspector oina Manipur degi masina phone tawraga nanau ka yore uncle ai sumaina ma tangkhai chale na hai masi thong machin sida ngai ramme Brahmaputra gi thong machin sida ngai ramaga uncle ga chanminare numitsi ai baban dagi hana report pi kheba Guwahati Manipur baban sida sumain da Delhi de sumain chat khidu Guwahati Manipur baban da leigeda men report pi khimina uncle yum da leiro sena uncle ai sumain da pau pi khena matam numitsi pizza am saminaraga sapudam saminaraga numitsi uncle ga kainare khudak sida phone chat khidre Manipur basti da baban gi phone si chat khidre ba baban ni phone si chat khidre mina ina Manipur basti da sangsal laga chak chari ngai da Lilong dagi doctor oiba Rezwane na masina phone khudak da tawsale na nau ka yo salen sumain taro ai Guwahati Manipur basti da saksari na ndudi ai loba lage na ngasai phone su chatramina isi kaim haidok thriba ndu hoi en hairaga isi bea dum kawe hoi bea na hairaga da masin loba laga numisi leiminare nongalaga di idoi doreba nongalaga moida id yauraga aingonda hangi moina financial si comment tawbra sponsor leibra kodbra ai leite sumain taro aina chatning bagi aina miyam gi social awareness si pining bagi damakta aina mayam dei su khara phangdam na te adu imung manung dei ayam chajabni na habde moina nungai dena numitsi kodakta it numitsi it lai khurumba loiraga namaz sonba si loiraga hobe taraga du maina hathu taraga moisina reception program an sinbi eba mandugi damakta su yam nungai khi haidare numitsi Guwahati yam nungai khi haidare adu loisilakpada na aina ngasai hangjakhibado hadi Manipur yoksilakpasida hadi khong lansilakpasida as ai khoigi lamdam ima laibak se yoksile habagi kano do wakando phaugiba kano do wakanda adu do ongta habiramo mayamda ada hoji Guwahati reception tawra matung sida isi at least 100 km chaleba numi sidi adagi Dimapur lansile Dimapur sida khong na dan leire numi ni ama isi saksa kumbada adumai leiring sida mathang lansila Nagaland ko Himalayan lansila Manipur ta selle Mau ta selle Mau da su reception leiriba Maugi Manipur gi chinyaw sing mayam dana reception tawbire andagi lakminare sengmai dagi amaka aingonda kitang aigi ngasai gi ngamoina khanba nataba ngasai gi imung manungi problem mayam du ubadura ngasai tawrodra na khanbadura mayam si ubada isi mittagi pi ta khibsi khanghaudreba adai numitsi mayam si khara dum la numitsi ai sengmai da nong ahing am leje sengmai dagi nongal laga de
date 1 si sengmai de yore date 2 dana infan kangla si yosandoini adadi aigi leiriba aigi hana sana minaramba imana ba elias gi player makhai si nongalaga date 2 gi ayuk sida moi si mayam la aga aigi dumai tar chen minare aigi oza ai su yauna moi mayam si pulap chelak pane ba chelaga khara khara mi si khara khara sum ubadagi ai si mittagi pita hi si emotional oi bado hangle e ba yum su yok sle natra hoi yamna thamoida nungai ta ba aidi nungai ta ban harau raga kappado adugi tanja du yosal harau bugi pirang hai tare natra harau bugi pirang do adegi mantripur hi yorok pasida makka mayam si ubadagi ai si mittagi pita ba si khanghaudre numit si mantripur hi yosalak padaina kangla bhudi adum kappaga se yam nungai ta na yam harau nungai ta na dum challe ani yana raga hoi ani yana raga I challe hai tare mantripur hi daina kangla bhudi dum mittagi pita ra dum challe adu mittai pita dei mayam da khangan dinga sai mayam nei ngonda makka nungai roi da aduna maram mittai pita dei khangan de do kangla yosallaga si sanglen da chatpane adumai da risi admana tawraga jani solution gre natra nana ado yam nungare nana akhoi studio da lakpiduna smaina yamna tangmu tanja se pibiduna wari watai sanabagi tanja phangbagi damakta matang asida coffee with tom yengbiba mayambu amuka hanna khurumjari